GD News Network Committee na sinduna GD News Network JNN gi kunsuba mapok numit thaurum ga loinana ani suba Kekrebam Sanaton Singh Memorial Best Journalist Award 2024 lathokpagi thauram ama ngasi Manipur Press Club ki Thangsing Hall da pangthokre. Thauram aduda Impact TV gi reporter Alangbam Ojit Kumar alias Mushuk amadi GD News Network JNN gi staff reporter su oiribi New TV gi Jiribam correspondent RK Chandrasanada Kekrebam Sanaton Singh Memorial Best Journalist Award 2024 Khutsinnakhre ikai khumnabu utkre. Award asigi JNN Chief Advisor su oiriba Manipur Building and Others Construction Workers Welfare Board ki Chairperson K. Sarat Kumar na mahaki laikidraba apokpagi mingda katpani. JNN gi mapok numit thauramga mari lainana chahi ani kanaraga piba award ase handaki asina anirak subani hairi. Thauram aduda JNN gi Chief Advisor su oiriba Manipur Building and Others Construction Workers Welfare Board ki Chairperson K. Sarat Kumar na athoiba mitung. Editors Guild Manipur EGM ki President Khogendra Khomdram na thauram mapu All Manipur Working Journalists Union Amju gi President Bijoy Kakching Dabam na akhanaba mitung amasung Jiribam gi DIO N Bidyanandana ikai khumnaba mitung sing oina saruk yaki. Thauram aduga mari lainana JNN gi members sing staff sing amadi special invitees sing dasu lengyan fi yanduna ikai khumnaba utki.